District Headquarter Lariba Anal Naga Student Union Anal Land Rural Tangpi Maha Area Game Maikidigi Thorak Pachero High Court of Manipur Writ Petition Civil Number 630 of 2024 Giwal Chatharaga December 11, 2024 the order Piduna Commissioner Education Ace na pisilakliba petition asigi petitioner gi representation gi matung ina thabak paikhanaba khangal lakrabasu thabak oina pangthoktre haiduna yaningdaba phongdoragli representation aduna phongdokhibada warol singi manungda Chandel district ta laiba school humfuga marigi nupa macha amasung nupi macha mairoi singi toilet construction rejuvenation tawbaga loinana SSA na piba guideline amasung rule gi matung ina school singda major repairing paktokhanbiu haijakhibani hariba thabak sing asi court ki order gi matung ina thahong gi manungda pangthokna basu khangankhibani adubu thabak sing asigi matangda commissioner gi maikai degi khangalaktabana district board of education JDO Chandel na fund transaction gi matangda karimata khanglamdre hari maramasina school singi thabak sing asi pangthoknaba fund release tawnaba SSA SMA Babupara Imphal gi office ki mioi amana sel piu hana demand tawrakli hana so office adugi designation amasu maming panduna phongdorakli lenga ki thabak thoram sing di madam chupada manung mapan fauna uhanduna pangthokadabani amasung asiguma makhal gi thawong asi tawraidabani hana so phongdorakli Mingna Narendra Thabakna surrender oi haina Prime Minister Modi bu Congress na hunduna ngangkre Congress ki luchingba Pawan Khirana Operation Sindur gi matangna New Delhi amasung Islamabad ani gi matangda yasinaba purakpada USA gi President Trump na achoba thodang lawki haina masamangna phongdorakiba aduga mari leinana India gi Prime Minister bu mamingna Narendra Thabakna surrender ni haina hunduna ngangkre Congress luchingba aduna makha darduna miram gi luchingba amana leiba asigi oiba thabak thoram singda maruina Pakistan ga khuthoknaba adubu makoina mateng panglagi yasinaba purakpani haina chawna ngangliba adu ngasi fawba mayek sengna amadi mapung fana miyamda mateng panglakti haibagi sengdokpa leitri masina takpadi pangdaba miyoi amana leiba asigi luchingba oiri maduna maram oiraga leiba asigi tum lamchat afaba oiba ngamloi Sukla na haikibada haukiba numit kungani thoini asida US ki President Donald Trump na threat ka mari leinaba kihanba ama thamduna ceasefire adu laikibani haina taragani thoirak oinba miyamda phongdokpa laiki pawmisinga unaba amada Donald Trump na karigidamakta ceasefire gi wafam ihan phongdorakibano haina hangli kumja to 1971 da Indira Gandhi na US da hijakiba karishu laikide matamadudasu India amasung Pakistan ani ki marakta lan sokna Ukraine na Russia gi airfield da attack chatharakraba matung NATO align na Anouba drone Lakh ama pigadauri United Kingdom gi Ministry of Defense na Ukraine da drone gi mateng piriba adu hanadagi saruk tara hengatuna chahiye sida drone maseng Lakh ama pigadauri Khongthang asi tha asigi amada Ukraine drone chamaga taraga tare siznaduna Russia gi airfield attack chathakibada chawna mai pakiba adugi matungda lakpani Ukraine operation Spider web haina mingthonba aduna Russia gi airfield sing gi manakta makhoi gi drone chamaga tara taret adu siznaduna mafam aduda leiramba nuclear bomber aircraft kaya yauna Russia gi aircraft nifugama thoithugaibang ngamduna yamdrabada US dollar billion taret longi amount athon kibani United Kingdom na Ukraine da ahenba drone sing pigadariba sina hanadagi NATO na mating pangdun lakpa aduda ahenba safu amasu oiragani mamangda USA na Ukraine da pirama mating sing adu loisilakpaga mari leinana NATO gi maikaidagi ahenba khongthang asi lokhalakpani drone Lakh ama rom pigadariba asi US dollar million chamriga humfudaraga humdoi longi sanfamni masina Ukraine da Russia ga mayoknaba landa chawna mating piragani Ichaw mayoknariba miyamgi awaba kokhanaba honagani Arun Kumar iseng ichaw asina maram oiduna awaba mayoknariba wangkai kendra miyamgi dama awaba koknaba angamba thakta honagani haina kendra sigi MLA thangjam Arun Kumar na phongdokre wafam asing asi wangkai kendra gi manung chanba wangkai angom lekai da leiba wall club ki thongmi singda ichaw mayoknariba miyamda yenthoknaba chana thaknaba polam sing khusinabagi thoramda phongdokibani MLA na makha tarduna hai iseng ichaw hek thokpa numitagi hawraga miyamgi awaba koknaba honaduna lakli miyamgi awaba koknaba honariba sida Apen da yaurabasu ngamliba makai awatpa lehendanaba hotnagani haukiba numit kharani asida Manipura kan mamawangda leptana nong chubana mafam kaya da ising ichaw thokpada wangkai kendra gi mafam singdasu ichaw gi chaithing piri ising ichaw thoktanaba haiduna Imphal Tural gi Khurai Thangjam Laikai gi laiwangma amasung namtha Pungi mafamda returning wall chonbagi thabak paikhatuna lakpani mamangda itatatan torban kaiganba Khurai Thangjam Laikai dagi returning wall di mapung phana sembal loi hobadagi torban kaiba ngamkhide adubu namthal pungi returning wall di mapung phana semgat pangam hodabadagi tural ising pathoraktuna ichawgi awaba asi mayongna kibani adubu miyamna thengnariba awaba khudongchadaba sing kokna balaikai gi club volunteer sing amadi mera paibi singa loinana chwana thangna polam sing phanganduna lakli haiki
MLA Arun Kumarna Kendra sigi ichauna awaba taraba miyamgi mateng pibirakpa asigidamak World Club ki maikaidagisu MLA bu thagatpa phongdoragli. Editorial kalam dagi lokhajarke lengak semnaba lalongdagi miyamgi awabana hena lumna lawgadabani. Kumja 2017 dagi state asida BJP ki Anouba lengak ama lakraba matung lengak aduna chahi mangagi tam loikraba matung makhatana lengak sasan chathaduna lakhiba Nongtumbam Biren Singana luchingba ani suba tamgi chahi ani mapung pharakpada minister amasung MLA singi marakta penadaba wafam kaya lakpadagi center ki yathang matung ina chief minister fam thadokhi CM fam thadokraba matung Manipur Legislative Assembly animated suspension thamlaba matung state asida President rule thamlakpa thahum mapung phakre state asige lengak sasan pumba Governor Joy Kumar Balana pairi Governor su thabak amatam mating phudok tuna tawba ngamdri mangna state ki lengak sasan hek pairakpaga state asige national highway amadi state highway singda free movement ki thabak lakhi Home Ministry ki pautang matung ina lokhalakhiba free movement ki khongthang adu Kangpopi district yorakpada aso open misi mina khara thoklaga mai pakhidre hojiksu kuki jo community ki lamhen tuhenba suspension of operation sugi marumda phongna kulai paiduna hingcha chata baleptri chaliba thasigi kundagi kungamari fawa pangthokadariba manga suba state level Sirulili festival 2025 kuki jo singna mitei singna kuki khul faruga chatpe yaroi haiba wafam thamlakliba silaina lobi yaroi makhogi wafam masilenga ki mathakta Chathaba crime ni mioi bagi hak khongaw na bani loinana state ki thakta pangthokadariba Sirulili festival da ayat apan piduna festival asi mapung fahandana ba amadi thugaina ba honarakpani haina lawdabi yaroi kuki jo singilam hen tuhen ba thong asi lengak na su akhanaba mi eng changduna matik chaba ain gi oiba chairak pi gadabani festival asi mai pangna pangthokna ba security ki akan ba jackson tharang su pung kuntaruk chupna lokhat kadabani amarom da su kuki narco terrorist singna oithoklaroi dabadi man tanuna mitei singi mathakta chatharak pa hingsa gi lana si chahi ani mapung fakre adubu Kuki terrorist singi lanfam asida maralai troba mitei gi micham kaya yaw na mioi chani yangkhai gi punsi manghankre mioi lising humpu hembana tongan ba relief camp singna changjafam lawduna leiri amadi mioi lising kaya gi lanthum amadi yum kai mai tha duna manghanta hankre chahi ani mapung faraklaba kuki narco terrorist singi irang asi loisinaba center lengang na honaraba sunga si fawa mapung da yengbada mai pak pungamdana leiri Nakalamaramdana state asigi tongan ba assembly constituency yangkai gi mapan gi mihut singna irang asi loisina bahonabagi mahuta makhoi masel gi marakta famunabagi amadi power pining bagi Anouba lalong kaya chathaduna leiri hojik MLA yangkai gi mapan na chathariba famunabagi lanfam asi athuba matamda mai pakani haibagi wafam adudi khunna lambada phangkhiroi maramdi kuki narco terrorist singna chatharagliba chahi ani mapung faraba lana sida Kuki gi MLA tarana makhoi gi demand amadi chathariba khongjang asida handokpagi wafam phongdorakpa leitri ngehalakdana BJP North East in charge Sambit Patra Laktunam tam amasung chingi MLA sing tongan na unaduna lengak semnaba amadi irang asigi waroisin ama puraknaba hotnaraba sumai paktana leiri hairiba sigi mathakta ikhoi gi leiriba MLA singna nampak tana duna Union Home Ministry unaduna Anouba lengak ama semnaba hotnaraba su tabidana leiri ekhoi gi leiriba miyamgi luchingba oiriba MLA sing asigi marakta lingjel manadaba thawong asina center na Anouba lengak ama semnaba thabak athubada lokhalakani haibagi thajaba leitri loinena luchingba oiningba MLA masing yamlakpana makhoi masel gi marakta su lingjel manadaba amadi wakhalon tinadaba adu center amadi leibak miyamda uthokli hojik state asida tholiba chaheni mapung faraklaba irang asigi marakta makhoina tawthoragliba thaba asidi yamna ikai ningai ni hojik state asida leiriba miyamdi wabagi mathakta kham thengle haiba yare maramdi tangai fadana changdaba yadaba polam singi mamal su India gi oina state asida khwaidagi mamal wangli isam samna hairabada thokliba lana sina lairaba miyamdi sufam nomfam leitabada natana nongmada chara ani suna chaba phangdaba mioi kaya yauribani state asigi lairaba miyamna thengnariba pendaba amadi awabagi polam sing ase ekhoi gi leiriba leiba ki luchingba singna khangsinadana leithokpa haibasi ekhoi mioi bagi hingbagi hak adu khongawnabani hairoidebagi maram leite lairukraba ipa ipu singna karamna hinglambagi haibasi ngasigi mirol asina hangatna yengbasu yamna mangmaru oiri ekhoi mioi bana hingbada ijat laina hingadabani ijat tagi hena isagi lanthum lepsinba sakti paining bagi lalongna lumna loridabani haibasi kauthokpa chumde matik chadaba luchingba singdi amuk hanna miyamgi marakta thokpiraklaganu ekhoi ijat laina hingnaba hotnasi ngasi mak state asida thokliba ising ichawgi awaba thawdo asina miyam hainingai leitana amukka hena awaba potlum kaya hapsilakle ichaw sida yum lising kuntra mangaga chamaga marfu tara humdoi amanga ta thokre miyoi 1,64,879 ichaw sige awaba saitheng phangli ichaw sida yum kai amanga ta thokliba amadi miyoi kaya awaba mayok nariba si kokhanaba ichaw sige relief material amadi compensation matik chana pina bohanagadabani miyamgi luchingba oirabadi lengak leiba leitaba miyamgi mang thana chongthoktuna awaba sidagi kohanaba thabak paikhalu awning kholegi lokacharake ichawgi relief camp ta mateng pangbada thintaroidabani
ꯆꯍꯤꯁꯤꯒꯤ ꯃꯦ ꯊꯥꯒꯤ ꯇꯥꯡ 28ꯗꯒꯤ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯔꯛꯄꯗꯒꯤ ꯏꯆꯥꯎ ꯊꯣꯔꯛꯇꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯐꯝ ꯈꯔ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯨꯅ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯆꯥꯎꯅ ꯃꯌꯨꯝ ꯃꯀꯩ ꯆꯦꯟꯊꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯄꯨꯊꯣꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯝꯗ ꯏꯆꯥꯎꯁꯤ ꯊꯣꯛꯄꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯧꯑꯣꯡ ꯎꯕ ꯐꯪꯗꯦ꯫ ꯍꯧꯖꯤꯛ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯂꯩꯉꯥꯛꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗ ꯊꯤꯟꯊꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤꯗ ꯇꯦꯡꯕꯥꯡ ꯄꯤꯔꯛꯇꯕꯒꯤ ꯋꯥꯀꯠ ꯂꯥꯛꯄ ꯍꯧꯔꯦ꯫ ꯏꯆꯥꯎ ꯂꯣꯏꯈ꯭ꯔꯕꯁꯨ ꯅꯧꯅ ꯑꯃꯨꯛ ꯃꯌꯨꯝ ꯃꯀꯩ ꯁꯥꯒꯗꯕ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯁꯨ ꯄꯤꯌꯥ ꯂꯩꯉꯥꯛꯁꯤꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯕꯤꯐꯝ ꯊꯣꯛꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯃꯦ ꯑꯃꯗꯤ ꯖꯨꯟ ꯊꯥ ꯑꯁꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯑꯣꯏꯕꯅ ꯏꯆꯥꯎꯒꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯂꯥꯛꯂꯤ꯫ ꯏꯆꯥꯎꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯣꯏꯗꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝꯒꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯇꯦ꯫ ꯍꯧꯖꯤꯛ ꯅꯣꯡꯒꯤ ꯏꯁꯤꯡ ꯀꯪꯂꯕꯁꯨ ꯂꯩꯅꯥ ꯇꯤꯟꯅ ꯀꯌꯥ ꯁꯟꯗꯣꯔꯛꯄ ꯌꯥꯏ꯫ ꯃꯁꯤ ꯑꯌꯥꯝꯕꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡꯗꯅ ꯍꯦꯟꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯝ ꯆꯥꯅ ꯍꯦꯜꯊ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯂꯩꯅꯥ ꯇꯤꯟꯅ ꯀꯌꯥ ꯂꯥꯛꯀꯗꯧꯕꯗꯒꯤ ꯀꯟꯁꯤ꯫ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯕꯁꯨ ꯍꯣꯠꯅꯁꯤ꯫ ꯂꯥꯟꯒꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯂꯥꯛꯂꯤꯉꯩ ꯆꯩꯔꯛꯁꯤꯗ ꯏꯆꯥꯎ ꯊꯣꯔꯛꯄꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯃꯔꯨꯑꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯍꯧꯔꯒ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯌꯥ ꯂꯩꯉꯥꯛꯁꯤꯅ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯃꯈꯣꯏꯗ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯗ ꯈꯛ ꯃꯇꯝ ꯊꯤꯟꯊꯍꯟꯅꯤꯡꯗꯦ꯫